ꯑꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯑꯩꯈꯣꯏꯅ ꯗꯕꯤꯡ ꯇꯧꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯋꯦꯕ ꯁꯤꯔꯤꯁ ꯈꯪꯗꯦ ꯁꯤꯅꯦꯃꯥ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯗꯣꯀꯨꯃꯦꯟꯇꯔꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯆꯨꯝꯅꯒꯤ ꯚꯣꯏꯁ ꯑꯣꯚꯔ ꯅꯠꯇ꯭ꯔꯒ ꯄꯣꯗꯀꯥꯁꯀꯨꯝꯕ ꯇꯧꯕꯗ ꯑꯩꯈꯣꯏꯅ ꯁꯥꯎꯟ ꯁꯦꯇꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯦ ꯈꯤꯇꯪꯕꯨꯗꯤ ꯁꯥꯡꯗꯧꯗꯤ ꯃꯥꯜꯂꯦ ꯃꯔꯝꯗꯤ ꯎꯠꯇꯣꯏꯁꯦ ꯄ꯭ꯔꯣꯁꯦꯁ ꯈꯤꯇꯪ ꯁꯥꯡꯉꯦ ꯑꯗꯣ ꯃꯇꯦꯛ ꯃꯇꯦꯛ ꯊꯨꯒꯥꯏꯔꯒ ꯑꯣꯏꯅ ꯇꯧꯖꯔꯛꯀꯦ ꯁꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯤꯔꯛꯑꯦ ꯑꯩꯉꯣꯟꯗ ꯏꯃꯦꯛꯁ ꯁ꯭ꯇꯨꯗꯤꯑꯣ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜ ꯑꯁꯤꯗꯒꯤ ꯇꯧꯕꯤꯔꯛꯄꯅꯦ ꯑꯩꯅ ꯌꯦꯡꯕꯗ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯀ꯭ꯋꯥꯂꯤꯇꯤꯗꯤ ꯌꯥꯝꯅ ꯂꯩ ꯑꯗꯨꯒ ꯃꯥꯒꯤ ꯋꯦꯕ ꯁꯤꯔꯤꯁꯁꯨ ꯌꯥꯎꯕ ꯃꯥꯜꯂꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔꯗꯤ ꯌꯥꯝꯗ꯭ꯔꯤ ꯑꯗꯨꯝ ꯃꯌꯥꯝ ꯆꯪꯗꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯤꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯁꯦꯟ ꯉꯥꯛꯇꯅꯤꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯁꯤꯡꯁꯨ ꯌꯦꯡꯁꯤ ꯑꯗꯨꯒ ꯑꯩꯅ ꯉꯁꯤ ꯁꯤꯖꯤꯟꯅꯗꯣꯔꯤꯕꯁꯤꯅ ꯍꯧꯖꯤꯛ ꯑꯩꯅ ꯁꯨꯔꯤꯕ ꯋꯦꯕ ꯁꯤꯔꯤꯌꯁ ꯐꯤꯜꯝ ꯑꯩꯈꯣꯏꯒꯤ ꯁꯨꯙꯤꯔ ꯀꯥꯡꯖꯝꯒꯤ ꯈꯨꯔꯥꯏ ꯑꯉꯥꯎꯕꯤꯒ ꯇꯧꯔꯤ ꯃꯥꯒꯤ ꯃꯁꯥꯒꯤ ꯆꯦꯅꯦꯜꯅꯤ ꯃꯥꯒꯤ ꯁꯤꯗꯒꯤ ꯑꯩꯅ ꯁꯣꯔꯠ ꯑꯃ ꯂꯧꯖꯔꯒ ꯑꯩꯅ ꯗꯕꯤꯡ ꯆꯥꯎꯔꯥꯛꯄ ꯍꯥꯞꯆꯤꯟꯖꯔꯒ ꯑꯩ ꯎꯠꯆꯔꯛꯀꯦ ꯑꯗꯨꯁꯨ ꯑꯗꯨꯒ ꯆꯦꯅꯦꯜꯁꯤꯡꯁꯦ ꯆꯪꯉꯒ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝꯗ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯗꯕꯤꯡ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯗꯕꯤꯡ ꯇꯧꯕꯤ ꯑꯩꯈꯣꯏ ꯗꯔꯀꯥꯔ ꯇꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯅꯝꯃꯛꯏꯕ ꯁꯣꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩ ꯍꯥꯏꯕꯗꯤ ꯁꯣꯠ ꯍꯥꯏꯒꯦꯔꯥ ꯐꯤꯜꯝ ꯍꯥꯏꯒꯦꯔꯥ ꯗꯣꯀꯨꯃꯦꯟꯇꯔꯤ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯅ ꯄꯣꯗꯀꯥꯁ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯅ ꯌꯥꯝ ꯀꯟꯅ ꯍꯩꯕ ꯌꯧꯈꯤꯗꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯝ ꯇꯧꯕ ꯗꯤꯔꯦꯛꯇꯔꯅ ꯄ꯭ꯔꯣꯝ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯃꯤ ꯑꯇꯣꯞꯄꯅ ꯄ꯭ꯔꯣꯝ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯞ ꯁꯥꯎꯟ ꯂꯧꯕ ꯁꯤꯡ ꯁꯥꯎꯟ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯅ ꯃꯥꯒꯤ ꯑꯦꯝꯕꯤꯌꯟ ꯁꯥꯎꯟꯗ ꯑꯇꯣꯞꯄ ꯃꯤꯒꯤ ꯌꯥꯝ ꯆꯪꯁꯤꯜꯂꯛꯄ ꯒꯥꯔꯤ ꯊꯧꯕ ꯈꯣꯠ ꯆꯪꯁꯤꯜꯂꯛꯄ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯗꯕꯤꯡꯕꯨ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯁ꯭ꯇꯨꯗꯤꯑꯣꯗ ꯇꯧꯔꯒꯁꯨ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯋꯥꯌꯔꯒꯤ ꯃꯈꯣꯟ ꯆꯤ ꯊꯣꯛꯄ ꯃꯈꯣꯟ ꯌꯥꯎꯕꯁꯦ ꯑꯩꯈꯣꯏꯅ ꯑꯣꯚꯔꯂꯦꯞ ꯑꯣꯏꯅ ꯁꯥꯎꯟꯁꯦ ꯁ꯭ꯇꯨꯗꯤꯑꯣꯗ ꯇꯧꯁꯟꯕ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯁꯣꯐꯋꯦꯔ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯁꯤꯖꯤꯟꯅꯔꯒ ꯍꯥꯔꯗꯋꯦꯔ ꯁꯤꯖꯤꯟꯅꯔꯒ ꯇꯧꯕꯁꯤꯕꯨ ꯑꯩꯈꯣꯏꯅ ꯗꯕꯤꯡ ꯍꯥꯏꯔ ꯈꯪꯅꯔꯦ ꯗꯕꯤꯡꯁꯦ ꯑꯦꯅꯤ ꯁꯣꯐꯋꯦꯔꯗ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯑꯩꯈꯣꯏ ꯗꯤꯖꯤꯇꯦꯜ ꯀꯩꯅꯣ ꯑꯣꯗꯤꯑꯣ ꯋꯥꯔꯛ ꯁꯦꯛꯁꯟ ꯍꯥꯏꯕꯗꯤ ꯗꯣꯗ ꯑꯩꯈꯣꯏ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯣꯗꯤꯁꯟ ꯁꯤꯖꯤꯟꯅꯖꯩ ꯑꯌꯥꯝꯕꯅ ꯄ꯭ꯔꯤꯃꯤꯌꯔ ꯀꯌꯥ ꯁꯤꯖꯤꯟꯅꯗꯦ ꯑꯗꯨ ꯄ꯭ꯔꯤꯃꯤꯌꯔ ꯎꯠꯆꯔꯛꯀꯦ ꯑꯗꯨꯒ ꯄ꯭ꯔꯤꯃꯤꯌꯔꯗ ꯑꯣꯗꯤꯁꯟꯗ ꯅꯠꯇ꯭ꯔꯒ ꯐꯦꯂꯥꯏꯠꯇ ꯑꯩꯒꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩ ꯑꯦꯅꯤ ꯁꯤꯖꯤꯟꯅꯕꯤꯕ ꯌꯥꯏ ꯑꯩꯈꯣꯏ ꯁꯤꯁꯤꯗ ꯃꯦꯛ ꯄꯥꯏꯃꯦꯒꯤꯅ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯂꯣꯖꯤꯛꯇ ꯁꯤꯖꯤꯟꯅꯒꯦꯔꯥ ꯄ꯭ꯔꯣꯇꯨꯜ ꯑꯩꯈꯣꯏ ꯅ꯭ꯌꯨꯌꯥꯟꯗꯣꯔ ꯑꯦꯅꯤ ꯑꯄꯥꯝꯕꯗ ꯁꯤꯖꯤꯟꯅꯕꯤꯌꯨ ꯁꯤꯗꯤ ꯁꯤꯗ ꯑꯊꯤꯡꯕ ꯀꯩꯁꯨ ꯂꯩꯇꯦ ꯆꯞ ꯃꯥꯟꯅꯩ ꯃꯥꯒꯤ ꯏꯟꯇꯔꯐꯦꯁꯇ ꯈꯖꯤꯛ ꯈꯦꯠꯅꯩ ꯍꯥꯏꯕ ꯋꯥꯅꯤ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯎꯠꯆꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯁꯣꯐꯋꯦꯔꯗꯤ ꯃꯌꯥꯝ ꯑꯦꯅꯤ ꯁꯤꯖꯤꯟꯅꯕꯤꯔꯣ ꯍꯥꯔꯗꯋꯦꯔꯁꯦ ꯑꯩꯈꯣꯏ ꯀꯩꯀꯩ ꯑꯩ ꯁꯤꯖꯤꯟꯅꯕ ꯅꯠꯇ꯭ꯔꯒ ꯁꯤꯖꯤꯟꯅꯕꯗ ꯀꯥꯟꯅꯕꯁꯦ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯃꯌꯥꯝꯅ ꯁꯤꯖꯤꯟꯅꯔꯤꯕ ꯀꯩꯅꯣꯁꯦ ꯑꯣꯗꯤꯑꯣ ꯍꯥꯔꯗꯋꯦꯔꯁꯦ ꯑꯩ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯍꯥꯏꯖꯔꯛꯀꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯁꯦ ꯑꯩꯈꯣꯏ ꯍꯥꯔꯗꯋꯦꯔ ꯌꯥꯝ ꯇꯥꯡꯕ ꯂꯩꯕ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯇꯥꯔꯤꯕꯁꯦ ꯁꯥꯎꯟ ꯀꯥꯔꯗ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯁꯥꯎꯟ ꯀꯥꯔꯗꯁꯦ ꯑꯦꯅꯤ ꯑꯄꯥꯝꯕ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯤ ꯁꯤꯖꯤꯟꯅꯖꯩ ꯑꯩꯈꯣꯏꯒꯤ ꯌꯨꯐꯣꯔꯤꯌꯥꯒꯤ UCM2 ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ 22 ꯁꯤꯖꯤꯟꯅꯩ ꯌꯥꯝ ꯍꯣꯡꯁꯨ ꯍꯣꯡꯕꯅꯤ ꯑꯩꯉꯣꯟꯗ ꯑꯅꯤ ꯇꯣꯉꯥꯟꯅ ꯑꯩꯒꯤ ꯇꯣꯉꯥꯟꯅ ꯑꯃꯁꯨ ꯇꯣꯉꯥꯟꯅ ꯂꯩꯖꯔꯤ ꯑꯗꯣ ꯑꯩ ꯑꯌꯥꯝꯕ ꯁꯤꯗ ꯁꯤꯖꯤꯟꯅꯩ ꯑꯗꯨꯒ ꯑꯩ ꯃꯤꯗꯤꯒꯤ ꯇꯣꯉꯥꯟꯅ ꯊꯝꯃꯦ ꯃꯤꯗꯤ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯏ ꯃꯤꯗꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛꯀꯨꯝꯕ ꯈꯣꯡꯕꯗ ꯃ꯭ꯌꯨꯖꯤꯛ ꯇꯧꯕ ꯃꯤꯅ ꯑꯌꯥꯝꯕ ꯁꯤꯖꯤꯟꯅꯗꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯑꯣꯟꯂꯤ ꯗꯕꯤꯡ ꯇꯧꯗꯧꯅꯤꯅ ꯃ꯭ꯌꯨꯖꯤꯛꯀꯤ ꯀꯩꯁꯨ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯁꯤꯗ ꯑꯗꯨꯝ ꯌꯥꯔꯦ ꯁꯤꯗ ꯃꯤꯗꯤꯒꯤ ꯁꯔꯨꯛ ꯌꯥꯎꯗꯦ ꯂꯦꯐ ꯔꯥꯏꯠ ꯑꯥꯎꯠꯄꯨꯠ ꯑꯃ ꯌꯥꯎꯔꯦ ꯁ꯭ꯄꯤꯀꯔꯒꯤ ꯑꯗꯨꯒ USB ꯃꯥꯏꯛ ꯗꯥꯏꯔꯦꯛ ꯆꯪꯅꯕ ꯑꯃ ꯀꯝꯄ꯭ꯌꯨꯇꯔꯗ ꯑꯗꯨꯒ ꯐꯦꯟꯇꯣꯝ ꯑꯣꯟ ꯑꯣꯐꯁꯤꯅ ꯐꯦꯟꯇꯣꯝꯁꯤꯅ ꯑꯩꯈꯣꯏ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯣ ꯍꯥꯞꯄꯀꯥꯟꯗ ꯐꯦꯟꯇꯣꯝ ꯑꯣꯟ ꯇꯧꯔꯀꯥꯟꯗ ꯔꯦꯀꯣꯔꯠ ꯇꯧꯕ ꯌꯥꯒꯅꯕ ꯁꯤꯅ ꯏꯍꯣꯡ ꯍꯣꯡꯕ ꯑꯩꯈꯣꯏꯒꯤ ꯁꯥꯎꯟ ꯀꯥꯔꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃ꯭ꯌꯨꯖꯤꯛ ꯑꯣꯗꯤꯑꯣ ꯏꯟꯇꯔꯐꯦꯁꯁꯤꯃ ꯁꯤꯒꯨꯝꯕ ꯑꯃ ꯄꯥꯏꯕꯤꯔꯒꯗꯤ ꯑꯃ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯍꯧꯕ ꯌꯥꯔꯦ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯑꯩꯈꯣꯏ ꯗꯕꯤꯡꯒꯨꯝꯕ ꯁꯥꯎꯟ ꯔꯦꯀꯣꯔꯗꯤꯡ ꯏꯁꯩꯒꯤ ꯁꯛꯄꯒꯤ ꯑꯣꯏꯔꯣ ꯃ꯭ꯌꯨꯖꯤꯛꯀꯤ ꯑꯣꯏꯔꯣ ꯑꯦꯅꯤ ꯁꯤꯖꯤꯟꯅꯕꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯁꯤꯖꯤꯟꯅꯩ ꯀꯟꯗꯦꯟꯁꯔ ꯃꯥꯏꯛ ꯃꯈꯜ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯇꯦꯟꯕ ꯑꯁꯥꯡꯕ ꯑꯌꯨꯡꯕ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯀꯟꯗꯦꯟꯁꯔ ꯃꯥꯏꯛꯁꯤꯒꯤ ꯀꯥꯟꯅꯕ ꯑꯃꯅ ꯃꯥꯒꯤ ꯁꯥꯎꯟꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯀꯝꯄꯅꯤꯗꯨꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯣꯏꯁ ꯔꯤꯗꯛꯁꯟ ꯂꯥꯛꯄ ꯑꯗꯒꯤ ꯃꯥꯒꯤ ꯍꯥꯏꯗ ꯂꯩꯕ ꯃꯤꯠꯇ ꯂꯩꯕ ꯂꯣꯗ ꯂꯩꯕ ꯃꯥꯒꯤ ꯀꯠ ꯇꯧꯕ ꯉꯝꯕ ꯌꯥꯝ ꯂꯩ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯃꯥꯏꯛꯁꯦ ꯂꯩꯕꯤ ꯃꯇꯝꯗ ꯂꯩꯇ꯭ꯔꯤꯉꯩꯗ ꯁꯤ ꯑꯍꯨꯝꯁꯦ ꯍꯥꯟꯅ ꯈꯪꯕꯤꯌꯨ ꯃꯈꯜ ꯑꯍꯨꯝ ꯂꯩꯒꯅꯤ ꯃꯥꯏꯛꯇ ꯑꯣꯝꯅꯤ ꯗꯤꯔꯦꯛꯁꯅꯦꯜ ꯍꯥꯏꯕ ꯑꯃꯅꯦ ꯕꯥꯏ ꯗꯤꯔꯦꯛꯁꯅꯦꯜ ꯍꯥꯏꯕ ꯑꯃꯅꯦ ꯌꯨꯅꯤ ꯗꯤꯔꯦꯛꯁꯅꯦꯜ ꯍꯥꯏꯕ ꯑꯃꯅꯦ ꯑꯣꯝꯅꯤ ꯍꯥꯏꯔꯒꯗꯤ ꯁꯔꯥꯎꯟ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯨꯗꯒꯤ ꯁꯔꯥꯎꯟꯗꯨꯗꯒꯤ ꯂꯣꯏꯅꯃꯛ ꯁꯥꯎꯟꯁꯦ ꯆꯪꯕ ꯁꯤꯅ ꯑꯩꯈꯣꯏ ꯑꯣꯝꯅꯤ ꯗꯤꯔꯦꯛꯁꯅꯦꯜ ꯑꯣꯝꯅꯤ ꯗꯤꯔꯦꯛꯁꯅꯦꯜꯁꯦ ꯑꯩꯈꯣꯏꯅ ꯔꯦꯗꯤꯑꯣꯒꯤ ꯗ꯭ꯔꯃꯥ ꯇꯧꯕꯗ ꯑꯥꯔꯇꯤꯁ ꯑꯅꯤ ꯑꯍꯨꯝ ꯇꯧꯕ ꯃꯇꯝꯗ ꯂꯥꯎꯅꯕꯗ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯃ ꯊꯝꯃꯀꯥꯟꯗ ꯑꯥꯔꯇꯤꯁ ꯑꯅꯤ ꯑꯍꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯕ ꯑꯗꯨ ꯑꯣꯏꯒꯜꯂꯤ ꯁꯤꯒꯨꯝꯕꯁꯤꯅ ꯁꯨꯃꯥꯡ ꯂꯤꯂꯥꯗꯁꯨ ꯌꯥꯝ ꯀꯟꯅ ꯁꯤꯖꯤꯟꯅꯩ ꯑꯩꯈꯣꯏꯅ ꯃꯊꯛꯇ ꯃꯥꯏꯛ ꯑꯃ ꯌꯥꯜꯂ ꯊꯝꯃꯤꯗꯣ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯇꯧꯕꯗ ꯑꯗꯨꯒꯨꯝꯕꯅ ꯁꯤꯖꯤꯟꯅꯩ ꯕꯥꯏ ꯗꯤꯔꯦꯛꯁꯅꯦꯜꯁꯤꯁꯨ ꯑꯗꯨꯃꯥꯏꯅ ꯑꯥꯔꯇꯤꯁ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯄꯣꯗꯀꯥꯁꯀꯨꯝꯕ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯚꯤꯗꯤꯑꯣ ꯕꯣꯗꯀꯥꯁꯀꯨꯝꯕ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯅꯥꯀꯟ ꯐꯝꯅꯔꯒ ꯑꯃꯈꯛ ꯊꯝꯃ ꯉꯥꯡꯕ ꯃꯇꯝꯁꯦ ꯑꯩꯈꯣꯏꯅ ꯕꯥꯏ ꯗꯤꯔꯦꯛꯁꯅꯦꯜ ꯁꯤꯖꯤꯟꯅꯩ ꯕꯥꯏ ꯗꯤꯔꯦꯛꯁꯅꯦꯜꯁꯤꯅ ꯁꯥꯏꯠ ꯅꯥꯀꯟ ꯑꯃ ꯃꯅꯤꯡꯒ ꯃꯃꯥꯡꯒ ꯆꯪꯕ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯗꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯁꯦ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯁꯦ ꯌꯨꯅꯤ ꯗꯤꯔꯦꯛꯁꯅꯦꯜ ꯍꯥꯏꯔꯤꯕ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯑꯩꯈꯣই ꯁꯤꯖꯤꯟꯅꯩ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯗꯕꯤꯡ ꯇꯧꯕ ꯃꯇꯝꯗ ꯌꯨꯅꯤ ꯗꯤꯔꯦꯛꯁꯅꯦꯜꯁꯤ ꯑꯣꯏꯅ ꯂꯧꯕꯤꯌꯨ ꯃꯌꯥꯝ ꯂꯧꯕꯤꯒꯦ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯤ ꯌꯨꯅꯤ ꯗꯤꯔꯦꯛꯁꯅꯦꯜ ꯑꯣꯏꯕ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯩꯈꯣꯏꯒꯤ ꯀꯟꯗꯦꯟꯁꯔ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ ꯑꯃꯗ ꯁꯤꯖꯤꯟꯅꯕꯤꯌꯨ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯦ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯃꯈꯜ ꯃꯌꯥꯝꯁꯦ ꯁꯤꯗꯩ ꯈꯟꯕꯤꯔꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯀꯝꯄꯅꯤꯒꯤ ꯃꯥꯟꯅꯗꯕ ꯑꯩ AKGꯒꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩ
ꯑꯩꯅ ꯁꯤꯖꯤꯟꯅꯖꯕꯗꯤ ꯑꯗꯩ ꯃꯌꯥꯝꯅ ꯔꯣꯗꯀꯤ ꯂꯩꯔꯤ ꯑꯃ ꯂꯩꯔꯤ ꯁꯨꯃꯥꯏꯅ ꯑꯁꯥꯡꯕ ꯇꯦꯝꯕꯁꯤꯁꯨ ꯌꯥꯏ ꯀꯟꯗꯦꯟꯁꯔꯒꯤꯗ ꯑꯩꯈꯣꯏꯅ ꯕꯨꯝ ꯁꯥꯎꯟ ꯑꯩꯈꯣꯏꯒꯤ ꯁꯤꯡ ꯁꯥꯎꯟ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯗꯒ ꯌꯥꯝ ꯁꯤꯖꯤꯟꯅꯕ ꯑꯩꯈꯣꯏ ꯕꯨꯝꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯁꯤꯖꯤꯟꯅꯒꯜꯂꯦ ꯑꯗꯣ ꯁꯤꯒꯨꯝꯕꯁꯤ ꯁꯤꯖꯤꯟꯅꯕꯁꯦ ꯑꯩꯈꯣꯏꯅ ꯏꯟꯁꯇ꯭ꯔꯨꯃꯦꯟꯇꯦꯜꯒꯤ ꯑꯣꯏꯅ ꯑꯌꯥꯝꯕ ꯁꯤꯖꯤꯟꯅꯩ ꯑꯩꯈꯣꯏꯅ ꯇꯕ꯭ꯂꯥꯒꯨꯝꯕ ꯂꯧꯕ ꯑꯩꯈꯣꯏ ꯁꯦꯛꯁꯥꯐꯣꯟ ꯈꯣꯡꯕꯒꯤ ꯑꯗꯨ ꯁꯤꯖꯤꯟꯅꯒꯜꯂꯦ ꯑꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯗꯕꯤꯡꯗꯨꯁꯨ ꯑꯗꯨꯝ ꯂꯧꯕ ꯌꯥꯏ ꯑꯗꯣ ꯃꯈꯣꯏꯗ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕꯁꯦ ꯑꯄꯥꯝꯕ ꯑꯩꯒꯤ ꯗꯔꯀꯥꯔ ꯇꯥꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯖꯦꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯏꯅ ꯂꯧꯕꯤꯌꯨ ꯑꯗꯨꯅ ꯑꯩ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯃꯈꯜ ꯑꯍꯨꯝꯁꯤꯗꯪ ꯈꯪꯕꯤꯌꯨ ꯑꯍꯨꯝꯁꯤꯗ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯉꯁꯥꯏ ꯁꯖꯦꯁꯟ ꯄꯤꯅꯤꯡꯕꯗꯤ ꯌꯨꯅꯤꯗꯤꯔꯦꯛꯁꯅꯦꯜꯁꯦ ꯑꯣꯏꯅ ꯇꯧꯍꯟꯖꯅꯤꯡꯉꯤ ꯃꯔꯝꯗꯤ ꯃꯇꯥꯏꯗꯒꯤ ꯁꯥꯎꯟꯁꯦ ꯃꯥꯅ ꯑꯣꯜꯃꯣꯁ ꯈꯔ ꯑꯗꯨꯝ ꯀꯛꯈꯤꯕꯁꯤꯅ ꯐꯕꯅ ꯑꯩ ꯈꯜꯂꯤ ꯃꯔꯝꯗꯤ ꯖꯒꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯥꯎꯟ ꯌꯥꯝ ꯆꯪꯉꯛꯄ ꯑꯣꯏꯔꯒꯗꯤ ꯃꯥꯅ ꯈꯔ ꯍꯦꯜꯞ ꯇꯧꯕꯅꯤ ꯀꯛꯄꯗ ꯑꯗꯨꯅ ꯁꯥꯎꯟꯒꯤ ꯃꯇꯥꯡꯗ ꯃꯥꯏꯀ꯭ꯔꯣꯐꯣꯟꯒꯤ ꯃꯇꯥꯡꯗ ꯁꯤꯁꯤꯃ ꯍꯥꯔꯗꯋꯦꯌꯔꯒ ꯁꯣꯐꯋꯦꯌꯔꯗ ꯑꯩ ꯁꯤꯃ ꯃꯌꯥꯝꯗ ꯑꯩ ꯁꯖꯦꯁꯟ ꯇꯧꯖꯅꯤꯡꯉꯤ ꯍꯥꯔꯗꯋꯦꯌꯔ ꯂꯩꯔꯦ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯂꯩꯔꯦ ꯂꯣꯏ ꯂꯩꯔꯦ ꯍꯥꯏꯗꯤ ꯍꯥꯔꯗꯋꯦꯌꯔ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯗꯤꯑꯣ ꯏꯟꯇꯔꯐꯦꯁ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯁꯥꯎꯟ ꯀꯥꯔꯠꯁꯦ ꯂꯩꯔꯦ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯨ ꯂꯩꯔꯦ ꯄ꯭ꯔꯤꯃꯤꯌꯔ ꯂꯩꯔꯦ ꯐꯨꯇꯦꯖ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯗꯤꯇꯔ ꯅꯧꯔꯤꯕ ꯈꯪꯗꯕ ꯈꯔꯅ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯖꯒꯗꯕ ꯁꯤ ꯃꯇꯥꯡꯗꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯐ꯭ꯔꯦꯝꯁꯤ 50ꯗ ꯀꯥꯞꯄꯛꯑꯦ ꯑꯩ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯊꯥꯗꯔꯒ ꯇꯥꯏꯝꯂꯥꯏꯟꯗ ꯊꯥꯗꯔꯒ ꯃꯌꯥꯝꯅ ꯁꯨꯔꯝꯕꯁꯨ ꯌꯥꯏ ꯁꯨꯈ꯭ꯔꯦ ꯁꯨꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯇꯥꯏꯝꯂꯥꯏꯟꯁꯤꯗꯤ 50ꯗ ꯁꯨꯔꯛꯄꯅꯤ 50ꯗ ꯃꯥ ꯇꯥꯏꯝꯂꯥꯏꯟꯁꯤ ꯂꯩꯊꯣꯛꯈ꯭ꯔꯦ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯑꯩꯅ ꯍꯣꯜ ꯐꯤꯂꯝꯁꯤꯃ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯁꯣꯔꯠ ꯐꯤꯂꯝ ꯑꯦꯅꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯅ 50ꯗ ꯑꯗꯨꯝ ꯁꯨꯈ꯭ꯔꯒꯗꯤ ꯍꯌꯦꯡ ꯑꯦꯛꯁꯄꯣꯖꯁꯨ 50ꯗ ꯑꯗꯨꯝ ꯇꯧꯕꯤꯈꯣ ꯅꯠꯇ꯭ꯔꯒꯅ 25 24 ꯇꯧꯔꯛꯄꯁꯦ ꯍꯌꯦꯡ ꯃꯥꯒꯤ ꯐ꯭ꯔꯦꯝ ꯍꯟꯊꯍꯜꯂꯛꯄꯅꯤꯅ ꯍꯌꯦꯡ ꯀꯩꯅꯣ ꯅꯨꯡꯉꯥꯏꯔꯛꯇꯕ ꯈꯔ ꯌꯥꯎꯔꯛꯀꯅꯤ ꯍꯥꯏꯖꯈꯤꯕꯗꯣ ꯑꯣꯗꯤꯑꯣꯗ ꯍꯧꯖꯤꯛ ꯊꯣꯛꯇꯣꯔꯦ ꯃꯔꯝꯗꯤ ꯑꯩꯅ ꯑꯦꯛꯁꯄꯣꯔꯠꯁꯤꯅ ꯑꯩꯈꯣꯏ ꯁꯨꯕꯁꯤꯅ 50ꯗ ꯁꯨꯔꯕ ꯑꯗꯨꯒ ꯑꯦꯛꯁꯄꯣꯔꯠꯁꯦ ꯍꯌꯦꯡ ꯗꯕꯤꯡ ꯇꯧꯅꯅꯕ ꯑꯇꯣꯞꯄ ꯁ꯭ꯇꯨꯗꯤꯑꯣ ꯗꯕꯤꯡ ꯇꯧꯅꯅꯕ ꯄꯤꯗꯣꯔꯤꯕ ꯑꯩꯗꯤ ꯑꯦꯛꯁꯄꯣꯔꯠ ꯇꯧꯊꯣꯛꯑꯒ ꯄꯨꯂꯞ ꯐꯤꯂꯝ ꯃꯤꯅꯤꯠ 10 ꯁꯥꯡꯕ ꯃꯤꯅꯤꯠ 20 ꯁꯥꯡꯕ ꯐꯤꯂꯝ ꯑꯃ ꯑꯦꯛꯁꯄꯣꯔꯠ ꯇꯧꯊꯣꯛꯄ ꯃꯇꯝꯗ ꯑꯩꯅ 25 ꯐ꯭ꯔꯦꯝꯗ ꯄꯤꯊꯣꯛꯈ꯭ꯔꯦꯕ ꯑꯗꯨꯒ ꯍꯌꯦꯡ 25 ꯐ꯭ꯔꯦꯝ ꯄꯤꯊꯣꯛꯈ꯭ꯔꯕꯅꯤ나 ꯑꯩꯒꯤ ꯇꯥꯏꯝꯂꯥꯏꯟꯗꯗꯤ 50ꯗ ꯂꯩꯍꯧꯔꯤ ꯑꯗꯨꯒ ꯑꯩꯅ ꯄꯤꯊꯣꯛꯈꯤꯕ ꯃꯇꯝꯗꯗꯤ 25 ꯄꯤꯊꯣꯛꯈ꯭ꯔꯦ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯥꯎꯟꯒꯤ ꯇꯧꯗꯣꯔꯤ ꯃꯤꯗꯨꯅ ꯄꯨꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯥꯗꯤ 50ꯗ ꯄꯨꯁꯤꯜꯂꯛꯑꯔꯣꯏꯕ ꯃꯥꯗꯤ 25ꯗ ꯄꯨꯁꯤꯜꯂꯛꯑꯅꯤ 25ꯗ ꯄꯨꯁꯤꯜꯂꯛꯄꯅꯤꯅ ꯁꯥꯎꯟꯗꯗꯤ ꯐ꯭ꯔꯦꯝ ꯂꯩꯇꯦ ꯁꯥꯎꯟꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯗꯤ ꯃꯤꯇꯔ ꯑꯩꯈꯣꯏꯒꯤ ꯉꯥꯏꯍꯥꯛꯀꯤ ꯃꯤꯂꯤ ꯁꯦꯟꯇꯤꯃꯤꯇꯔ ꯑꯩꯈꯣꯏ ꯉꯥꯡꯉꯤꯕ ꯃꯇꯝꯁꯤꯒꯤ ꯇꯥꯏꯝ ꯗ꯭ꯌꯨꯔꯦꯁꯟ ꯁ꯭ꯀ꯭ꯔꯤꯟꯗ ꯎꯔꯤꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤꯕꯁꯤꯒꯤ ꯃꯇꯝꯗ ꯆꯠꯂꯦ ꯃꯥꯗꯤ ꯐ꯭ꯔꯦꯝꯗ ꯆꯠꯇꯦꯕ ꯁꯥꯎꯟꯗꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯥꯅ ꯑꯩꯅ ꯉꯥꯡꯕꯒꯤ ꯁ꯭ꯄꯤꯠꯁꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯎꯟꯗꯤ ꯃꯥꯒꯤ ꯍꯥꯏꯗꯤ ꯃꯥꯗꯤ ꯀꯩꯅꯣ ꯂꯩꯇꯦ ꯇꯥꯏꯝ ꯀꯣꯗꯄꯨꯗꯤ ꯂꯩ ꯇꯥꯏꯝ ꯀꯣꯗꯁꯦ ꯀꯥꯏꯔꯅꯤ ꯃꯔꯝꯗꯤ 25ꯇ ꯑꯣꯟꯊꯣꯛꯈ꯭ꯔꯦ 50ꯗꯒꯤ ꯑꯗꯨꯅ 50ꯁꯦ ꯁꯥꯎꯟꯁꯦ ꯑꯩꯅ ꯄꯨꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯩꯗꯤ 50 ꯑꯗꯨꯝ ꯊꯝꯖꯔꯦꯀꯣ ꯍꯧꯖꯤꯛ 50 ꯊꯝꯖꯔꯦ ꯍꯧꯖꯤꯛ ꯑꯩ ꯁꯤꯁꯦ ꯄꯤꯔꯛꯑꯕꯅꯤ ꯏꯗꯤꯇꯔ ꯑꯃꯅ ꯄꯤꯔꯛꯑꯕꯅꯤ ꯑꯩ ꯀꯩꯅꯣꯗ ꯑꯩ ꯗꯕꯤꯡ ꯇꯧꯗꯣꯔꯕꯅꯤ ꯑꯩꯗꯤ ꯈꯪꯗꯦ ꯃꯥꯅ ꯄꯤꯔꯛꯈꯤꯕ ꯃꯥꯅ ꯁꯨꯏꯗꯨꯗꯤ ꯑꯦꯛꯁꯄꯣꯔꯠꯇ ꯂꯥꯛꯄꯗꯣ 50ꯗ ꯂꯥꯛꯑꯕꯅꯤꯅ ꯑꯩꯗꯤ 50ꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯗꯕꯤꯡ ꯇꯧꯗꯣꯔꯦ ꯗꯕꯤꯡ ꯇꯧꯕ ꯃꯇꯝꯗ ꯑꯩ ꯗꯕꯤꯡꯒꯤ ꯆꯥꯅꯅꯕ ꯑꯩ ꯇꯧꯊꯣꯛꯈ꯭ꯔꯦꯕ ꯁꯤꯗ ꯃꯥꯒꯤ ꯂꯤꯞꯁꯤ ꯆꯥꯅꯅꯕ ꯇꯧꯊꯣꯛꯈ꯭ꯔꯦ ꯃꯥꯁꯦ ꯉꯥꯡꯉꯤꯕꯁꯦ ꯆꯞ ꯃꯥꯟꯅ ꯉꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯍꯌꯦꯡ ꯑꯩꯅ ꯄꯨꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯑꯃꯨꯛ 50ꯒꯤ ꯇꯥꯏꯝꯂꯥꯏꯟꯗ ꯄꯨꯁꯤꯜꯂꯛꯄꯗꯗꯤ ꯑꯩꯅ 25ꯇ 25ꯒꯤ ꯐ꯭ꯔꯦꯝꯗꯨꯒꯤꯗ ꯁꯨꯈ꯭ꯔꯕꯅꯤꯅ 25ꯇ ꯆꯥꯅꯅꯕ ꯂꯤꯞꯁꯤꯡ ꯆꯥꯎꯊꯣꯛꯑ ꯄꯤꯈ꯭ꯔꯦꯕ 25ꯇ ꯆꯥꯅꯅꯕ ꯂꯤꯞꯁꯤꯡ ꯇꯧꯔ ꯄꯤꯈ꯭ꯔꯕꯅꯤꯅ ꯑꯩꯅ ꯁꯣꯝ 50ꯗ ꯄꯨꯁꯤꯜꯂꯛꯄ ꯃꯇꯝꯗꯤ ꯍꯌꯦꯡ ꯂꯤꯞꯁꯦ ꯈꯔ ꯆꯦꯟꯅꯔꯛꯀꯅꯤꯕ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯆꯦꯟꯅꯔꯛꯄ ꯅꯠꯇ꯭ꯔꯒꯅ ꯃꯅꯤꯡꯗ ꯆꯦꯟꯅꯔꯛꯄ ꯁꯨꯃꯥꯏꯅ ꯅꯠꯇ꯭ꯔꯒ ꯃꯔꯛꯇ ꯆꯦꯟꯅꯔꯛꯄ ꯁꯨꯃꯥꯏꯅ ꯌꯥꯎꯔꯛꯀꯅꯤꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯁꯦ ꯊꯦꯡꯅꯗꯅꯕ ꯑꯩꯈꯣꯏꯅ ꯌꯥꯔꯤꯃꯈꯩ ꯑꯩꯅ ꯁꯨꯔꯤꯕ ꯄ꯭ꯔꯣꯖꯦꯛꯁꯤꯒꯤ ꯍꯌꯦꯡ ꯐꯥꯏꯅꯦꯜ ꯄꯤꯗꯣꯔꯤꯕ ꯄꯣꯠꯇꯨꯗ ꯍꯥꯟꯅ ꯑꯦꯛꯁꯄꯣꯔꯠ ꯇꯧꯊꯣꯛꯄꯤꯔꯒ ꯇꯥꯏꯝꯂꯥꯏꯟꯁꯦ ꯃꯥꯅ ꯗꯕꯤꯡ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯝ ꯄꯨꯁꯟꯕ ꯅꯨꯡꯉꯥꯏꯅꯕ ꯃꯑꯣꯡꯗ ꯄꯤꯕꯤꯈꯣ ꯑꯗꯨꯒ ꯍꯌꯦꯡ ꯃꯥꯅ ꯄꯤꯊꯣꯔꯛꯄ ꯃꯇꯝꯗꯁꯨ ꯗꯥꯏꯔꯦꯛ ꯄꯨꯁꯜꯂꯒ ꯊꯝꯕ ꯃꯇꯝꯗ ꯂꯤꯞꯁꯤꯡ ꯆꯦꯟꯗꯅꯕ ꯑꯗꯨ ꯍꯥꯟꯅ ꯑꯩ ꯍꯥꯏꯖꯍꯧꯒꯦ ꯃꯌꯥꯝꯗ ꯁꯤꯃ ꯍꯥꯟꯅ ꯆꯦꯛꯁꯤꯟꯅ ꯇꯧꯕꯤꯍꯧ ꯑꯩ ꯁꯦꯠꯑꯞꯁꯦ ꯇꯧꯖꯒꯦ ꯄ꯭ꯔꯤꯃꯤꯌꯔꯒꯤꯗ ꯆꯪꯉꯥ ꯑꯩ ꯍꯥꯞꯆꯟꯈ꯭ꯔꯦ ꯄ꯭ꯔꯤꯃꯤꯌꯔꯗ ꯍꯥꯟꯅ ꯇꯧꯖꯔꯛꯀꯦ ꯑꯗꯣ ꯑꯣꯔꯤꯖꯤꯟꯁꯨ ꯀꯣꯟꯅ ꯎꯠꯆꯔꯛꯀꯦ ꯑꯩ ꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁꯥꯡꯗꯅꯕ ꯊꯨꯒꯥꯏꯗꯅ ꯇꯧꯖꯔꯛꯀꯦ ꯄ꯭ꯔꯤꯃꯤꯌꯔꯗ ꯍꯥꯟꯅ ꯇꯧꯖꯔꯛꯀꯦ ꯄ꯭ꯔꯤꯃꯤꯌꯔ ꯇꯧꯕꯗꯨꯅ ꯑꯩ ꯍꯥꯞꯆꯜꯂꯦ ꯑꯩ ꯁꯦꯠꯇꯤꯡꯁꯦ ꯑꯩ 50ꯗ ꯊꯧꯖꯔꯦ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯅ ꯊꯝꯖꯔꯦ ꯁꯤꯗ ꯃꯈꯥꯗ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯁꯤꯁꯤꯗ ꯀꯩꯝ ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯑꯩꯒꯤ ꯁꯦꯠꯇꯤꯡꯁꯦ ꯃꯈꯥꯒꯤꯁꯦ ꯀꯩꯝ ꯁꯦꯝꯗ꯭ꯔꯤꯉꯩꯗ ꯁꯦꯠꯇꯤꯡ ꯑꯦꯗꯤꯠ ꯆꯪꯕꯤꯌꯨ ꯄ꯭ꯔꯤꯐꯔꯦꯟꯁ ꯆꯪꯕꯤꯌꯨ ꯑꯗꯨꯒ ꯁꯤ ꯃꯌꯥꯝꯁꯤꯗ ꯑꯣꯗꯤꯑꯣꯒꯤ ꯑꯃ ꯌꯥꯎꯔꯝꯒꯅꯤ ꯑꯣꯗꯤꯑꯣ ꯍꯥꯔꯗꯋꯦꯌꯔ ꯍꯥꯏꯅ ꯑꯣꯗꯤꯑꯣ ꯍꯥꯔꯗꯋꯦꯌꯔꯁꯤꯗ ꯀꯥꯞꯄꯤꯔꯣ ꯑꯣꯗꯤꯑꯣ ꯍꯥꯔꯗꯋꯦꯌꯔ ꯀꯥꯞꯄ ꯃꯇꯝꯗ ꯃꯥꯏꯁꯤꯗ ꯊꯣꯛꯂꯛꯑꯦ ꯀꯔꯤꯅꯣ ꯈꯔ ꯊꯣꯛꯂꯛꯑꯦ ꯃꯥꯏꯁꯤꯗ ꯑꯗꯨꯁꯤꯗ ꯀꯔꯤꯝ ꯈꯪꯗꯦ ꯗꯤꯚꯥꯏꯁꯁꯦ ꯀꯩꯅꯣ ꯑꯩ ꯍꯥꯔꯗꯋꯦꯌꯔ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯅ ꯍꯥꯏꯗꯤ ꯁꯥꯎꯟ ꯀꯥꯔꯠ ꯑꯃ ꯍꯥꯞꯈꯤꯕ꯭ꯔꯥ ꯌꯦꯡꯕ ꯃꯇꯝꯗ ꯍꯥꯞꯄꯦꯕ ꯍꯥꯞꯄꯗꯣ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤꯗꯤ ASIO ꯁꯤ ꯑꯣꯏꯌꯦ ꯃꯥꯏ ꯁꯥꯎꯟ ꯀꯥꯔꯠꯀꯤ ꯀꯩꯅꯣꯁꯦ ꯑꯗꯨꯅ ꯁꯤ ꯀ꯭ꯂꯤꯛ ꯇꯧꯅꯤ ꯑꯩꯅ ꯁꯤ ꯀ꯭ꯂꯤꯛ ꯇꯧꯔ ꯃꯇꯝꯗ ꯃꯥꯏ ꯁꯥꯎꯟ ꯀꯥꯔꯠꯀꯤ ꯊꯣꯛꯂꯛꯑꯦ ꯑꯩꯁꯤꯗ ꯅꯣꯠ ꯋꯥꯔꯀꯤꯡ ꯊꯥꯔꯤꯁꯤꯕꯨꯗꯤ ꯑꯩ ꯁꯣꯝ ꯅꯥꯀꯟ ꯇꯣꯉꯥꯟꯅ ꯑꯩꯅ ꯚꯤꯗꯤꯑꯣ ꯇꯣꯉꯥꯟꯅ ꯁꯥꯎꯟ ꯔꯦꯀꯣꯔꯗ ꯇꯧꯔꯛꯄꯒꯤ ꯑꯩꯉꯣꯟꯗ ꯀꯟꯐ꯭ꯂꯤꯛ ꯊꯣꯛꯄꯒꯤꯅꯤ ꯑꯗ ꯁꯤꯁꯤꯗ ꯃꯈꯜ ꯑꯍꯨꯝ ꯂꯩꯔꯤꯁꯤꯗ ꯑꯩꯒꯤ ꯇꯣꯉꯥꯟꯅ ꯕ꯭ꯂꯦꯛ ꯃꯦꯖꯤꯛꯀꯤ ꯀꯥꯔꯠꯁꯨ ꯍꯥꯞꯄꯦ ꯔꯤꯌꯦꯜꯇꯦꯛ ꯁꯤꯁꯤꯅ ꯑꯩꯈꯣꯏꯅ ꯃꯁꯥꯒꯤ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯃꯁꯥꯒꯤ ꯁꯥꯎꯟ ꯀꯥꯔꯠꯀꯤ ꯁꯦꯠꯇꯤꯡ ꯆꯪꯅꯅꯕꯒꯤꯅꯤ ꯁꯥꯎꯟ ꯀꯥꯔꯠꯀꯤꯁꯦ ꯑꯩꯈꯣꯏꯅ ꯁꯦꯠꯇꯤꯡ ꯆꯪꯕꯤꯔꯣ ꯁꯦꯠꯇꯤꯡ ꯆꯪꯕꯤꯔꯒ ꯑꯣꯗꯤꯑꯣ ꯍꯥꯔꯗꯋꯦꯌꯔꯁꯦ ꯆꯪꯉ ꯌꯦꯡꯕꯤꯔꯣ ꯑꯁꯤ ꯆꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯊꯣꯛꯂꯛꯄꯁꯦ ꯗꯤꯚꯥꯏꯁ ꯀ꯭ꯂꯥꯁ ꯊꯣꯛꯂꯛꯑꯦ ꯗꯤꯚꯥꯏꯁꯁꯦ
MME thame aina maram ai thamjabani maram de tongan ai sound tongan record ama tawbusigi mai audio ama sika yanjannarakpada aingona conflict thot error laktana baina asima kidi ASIO sida tawdo ni maram de ai sound ki tongan capture card hadi sound card si tongan yauri si click tawbiraga mai list thoksarakani thok matamda ai si microphone gi US audio code keno hache USB audio code haje COD thaije asi sida click tawgado ni ai tongan yaujari go black magic yawi ai microphone tongan webcam tongan thami microphone tongan ai si tongan sound card recording to namai tongan thamjari adai huji ki khanja roi ge maram di ai tongan ai su recording ama lojari ni mam screen ji gi ado sida khanbi ra kanda mai clock si su hang la kan latency je yari makai si thambi masai default thambi ro clock si su la kan 1500 512 kan tholakini mai clock se asi si man setting to biyo sang ba je ai ucharo su ai ngatang sound je mut chiwi ai sound ai keno demo to jarake yeng biyo hoji ai uchari bedo magi ai yawnonda yawriba card to the hap matamda olak matamda lakado u setting myam dune aduda juji uri poto dum shembiraga natraga su dum any lobby dum yengbiro su yarni ko aduga sisin ai hardware microphone chang nabi oigre khwai maru di aduna te aduna just ai magi input hajan bani hoji khwai gi live am dilu budi sida leire basing je ai right click ka page da aduga delete track to chage delete track se ka pe delete track se ka matamda thole mathakta yam layer lai sing ahang ba track lai sing like na ba delete to ke video su audio su ahang ba kan da ga to ke yaudre ko mai track ama lai sila da makhagi maru oi si mix ya maru oi mixing di ko chung leng oi da ni si ko na hajar ke si di hai mastering to kan da film dum pralo leveling to kan sina ga le am na which ai makha da right click to re lo add track ena ma ka pe si da makha right click to bio add track ma hapio video ki kya hapuga video si half to chai half ro ga dum zero thamjarage audio je am track ma hapcharage ani hapero hapio jare ko placement se kai thamoge si audio track si gi mathak thamora mamang matung thamora hai ai matung magi matung thambio after thamo hai re after before and after ne after thamjage adoga kai maru se si se track ki type se standard thambi ganu mono do bi maram di sound dubbing torop any vocal hai pose mono do logo do stereo do logo do ni mono do logo aduna stereo microphone labi ganu mono microphone again sai kane sai kasi mono ngata ni aduna mono do in sina bi aduga submix track sai je asinang sai ai mixing sai haje gido mase to sina mari stereo o hemikran na khoi hang tarak do stereo tarak do ni stereo thambiu si ai 5.1 na te mono na te na stereo thambiu okay to biu okay to matam da ai gonda si tholakani track ma thole track se ai kaim to dream je maming thon ge si audio 2 hai ai thon biro right click to ro rename to biu ai na sina record hai re ari si tang thara record to na ba to piro do sina camera in thara hang khang na ba si sina ba ai horen hajar ke ka yam lai na khang na ba gini hoji ani je khala mutung da sida thoiba icon jing je mayang yorom be yorom du su ya ba si si yohon de di akoi nungai ro thok to da aduna thok to nungai na ba right click to biro aduga customize hai je sida kapio right click to biyo sida customize kapio mayam thole po sida ai microphone yaw draga na voice microphone yaw thada biyo puraga ana tagana akoi volume je sida ai di hapchar thame ado half yaw draga na si pu thabira thambiyo adagi magi keyframe audio gi A1 A2 thabasi kha thamge thambiro gira ado si je aim has na mute have ni s has na solo ni r has na koi recording take to ni ko na si r je puthar thambiyo puthar yaw draga di okay to piro aduga plus amasu system am nunga ai sin ai gi to ngana audio gi ama level am ju happy ge je happy ro je ko se amu saman sang biraga ai ma nang adu gi jaga da ai si pa me na maya na pa ma potu da happy volume track lai sida adu yo si khambiu ko track meter hai sini ai track meter dune sida ai na sang mai thadara ka tholakani magi sina friend ai na sigi se yeng view singdar ke khatang doga ai si video je tha matam da mai to se leng ai je si ma maya na khangbiro si da friend tholakuri si suna ga oi da yengera anta se yengera si ya na ba ai left right chu leire ado ai dubbing di ai mono to godone haibani ado huji ai dubbing to se dubbing macha am lawraga yeng sangbra yeng si maram ai microphone di off tawri microphone ai sorry koi
ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯑꯣꯐꯁꯦ ꯑꯗꯨꯗꯤ ꯆꯪꯕꯗꯤ ꯌꯥꯕ ꯌꯥꯏ ꯑꯗꯨ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯌꯦꯡꯁꯤ ꯌꯥꯗ꯭ꯔꯒꯅ ꯀꯩꯒꯤꯅꯣ ꯑꯗꯨ ꯁꯤ ꯃꯤꯅꯁꯤꯀꯣ ꯍꯧꯖꯤꯛ ꯑꯩ ꯔꯦꯀꯣꯔꯠꯁꯦ ꯅꯝꯗꯕꯤꯗ ꯗꯥꯏꯔꯦꯛ ꯁꯤꯗꯩꯁꯤꯗ ꯔꯦꯀꯣꯔꯠ ꯅꯝꯁꯤꯟꯕ ꯑꯃ ꯑꯗꯨꯒ ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯩ ꯃꯊꯛꯀꯤ ꯇꯦꯛꯁꯦ ꯁꯥꯎꯟ ꯊꯣꯛꯂꯛꯇꯅꯕ ꯃ꯭ꯌꯨꯠ ꯅꯝꯖꯒꯦ ꯅꯝꯃꯣꯏꯒꯦ ꯍꯥꯏꯔꯒꯅ ꯁꯤꯗ ꯁꯤ ꯇꯦꯛꯁꯦ ꯁꯣꯂꯣ ꯇꯧꯕꯤꯌꯨ ꯃꯥꯏ ꯇꯦꯛꯁꯦ ꯁꯣꯂꯣ ꯃꯥꯏꯗꯪ ꯑꯣꯏꯅꯅꯕ ꯑꯗꯣ ꯃꯨꯊꯠꯁꯤꯗ ꯃ꯭ꯌꯨꯠ ꯇꯧꯒꯦꯔꯥ ꯁꯣꯂꯣ ꯇꯧꯒꯦꯔꯥ ꯁꯣꯂꯣꯁꯤꯅ ꯇꯧꯔꯒꯅ ꯑꯩꯅ ꯂꯧꯗꯧ ꯖꯒꯥꯁꯤ ꯁꯣꯂꯣ ꯇꯧꯕ ꯑꯗꯨꯒ ꯔꯦꯀꯣꯔꯠꯁꯦ ꯚꯣꯏꯁ ꯑꯣꯚꯔꯁꯤ ꯅꯝꯕꯤꯕ ꯍꯜꯂꯣ 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 sida changé hello hello sida reverb thoise ase aina aigi sound card tu da ai setting tawdo kenu aigonda aina changpa ai microphone amusu yauri aduga masagi tongana aigi kenu gi tonga microphone ani mak chang pini kenu ai nang hai setting da sida aina audio gi da aina setting taw ta ai taw gi deba se taw do ni sa gi ai taw de aina sigi inbuilt masagi system gi thamai system gi tonga namsi yaujari aduna ani tholokpane ai sound je aduna chi tholokna ba isagi amukatang sound card adu oina sembiu adu kanda ma amka thulakani aduna sumai taw sin magi se namma tawbiba ma natragana amana sigi record se shortcut tawbiba agi oina di shortcut se r thamamgani khale mayamna pamagana sije RECORD record to agi oina di record se r thame voice over record se any sembiu agi oina di r thame adu r thamse ai namma yengse ko chatteba ꯆꯠꯇ꯭ꯔꯤ ꯃꯔꯝꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩ ꯇꯦꯛꯁ ꯑꯦꯅꯦꯕꯜ ꯇꯧꯗꯦ ꯍꯥꯏ ꯇꯧꯗꯕꯒꯤ ꯃꯔꯝꯁꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏ ꯑꯥꯔꯁꯦ ꯑꯩꯁꯤ ꯅꯝꯗꯦꯕ ꯁꯤ ꯅꯝꯃꯀꯥꯟꯗ ꯑꯉꯥꯡꯕ ꯊꯣꯛꯂꯛꯑꯦꯕ ꯑꯉꯥꯡꯕ ꯊꯣꯛꯂꯛꯑ ꯃꯇꯨꯡꯗ ꯑꯩ ꯍꯧꯖꯤꯛ ꯔꯦꯀꯣꯔꯠꯁꯦ ꯅꯝꯁꯤꯟꯖꯒꯦꯕ ꯑꯥꯔ ꯍꯥꯏꯅ ꯑꯩ ꯁꯣꯔꯠꯀꯠꯇ ꯃꯥ ꯆꯠꯄ ꯍꯧꯔꯦ ꯃꯥ ꯆꯠꯄꯁꯦ ꯍꯧꯔꯕꯅꯤꯅ ꯍꯧꯖꯤꯛ ꯑꯩ ꯔꯦꯀꯣꯔꯠ ꯂꯧꯁꯜꯂꯦ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯖꯜꯂꯦ ꯄ꯭ꯂꯦꯕꯦꯛ ꯇꯧꯔꯒ ꯑꯃꯨꯛ ꯌꯦꯡꯕꯤꯔꯣ ꯃꯥ ꯆꯠꯄꯁꯦ ꯍꯧꯔꯕꯅꯤꯅ ꯍꯧꯖꯤꯛ ꯑꯩ ꯔꯦꯀꯣꯔꯠ ꯂꯧꯁꯜꯂꯦ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯖꯜꯂꯦ ꯍꯧꯖꯤꯛ ꯑꯩ ꯁꯤꯒꯤꯁꯦ ꯔꯦꯀꯣꯔꯠ ꯃꯇꯦꯛ ꯑꯃ ꯂꯧꯖꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝ ꯌꯦꯡꯁꯤꯀꯣ ꯑꯩ ꯁꯣꯔꯠꯀꯠꯁꯦ ꯑꯥꯔꯅꯤ ꯑꯗꯣ ꯑꯩ ꯆꯥꯎꯔꯥꯛꯄ ꯑꯃ ꯍꯥꯏꯖꯟꯖꯒꯦ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯑꯃꯨꯛꯁꯦ ꯍꯥꯏꯍꯧꯗꯣꯏꯁꯤꯅ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁꯁꯤꯡꯅ ꯇꯧꯕ ꯃꯅꯤꯄꯨꯔꯒꯤ ꯑꯌꯥꯝꯕ ꯑꯥꯔꯇꯤꯁꯁꯤꯡꯅ ꯇꯧꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯦꯀꯣꯔꯗꯔ ꯁꯥꯎꯟ ꯔꯦꯀꯣꯔꯠ ꯇꯧꯅꯕ ꯄꯥꯏꯔꯤ ꯃꯤꯁꯦ ꯑꯌꯥꯝꯕ ꯇꯧꯕ ꯑꯃ ꯍꯥꯟꯅ ꯎꯠꯆꯔꯛꯀꯦ ꯑꯁꯤ ꯌꯥꯔꯤꯒꯩ ꯇꯧꯕꯤꯒꯅꯨ ꯈꯨꯔꯥ ꯃꯥꯒꯤꯗꯃꯛꯇ ꯈꯟꯕꯤꯔꯨꯔꯅꯨ ꯈꯨꯔꯥ ꯃꯥꯒꯤꯗꯃꯛꯇ ꯈꯟꯕꯤꯔꯨꯔꯅꯨ ꯈꯨꯔꯥ ꯃꯥꯒꯤꯗꯃꯛꯇ ꯈꯟꯕꯤꯔꯨꯔꯅꯨ ꯍꯥꯏꯔꯤꯕ ꯃꯑꯣꯡꯁꯦ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁꯁꯤꯡꯅ ꯑꯌꯥꯝꯕ ꯇꯧꯒꯜꯂꯦ ꯑꯩꯈꯣꯏꯒꯤ ꯔꯦꯀꯣꯔꯗꯔ ꯇꯧꯕ ꯃꯤꯅꯁꯨ ꯃꯣꯏ ꯉꯥꯛꯇ ꯉꯥꯡꯖꯍꯜꯂꯝꯃꯒ ꯆꯠꯈꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯗꯗꯤ ꯔꯦꯀꯣꯔꯠꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯍꯨꯝ ꯂꯩꯍꯧꯋꯦ ꯃꯥꯒꯤꯗꯃꯛꯇ ꯀꯩꯝ ꯈꯟꯕꯤꯔꯨꯔꯅꯨ ꯈꯨꯔꯥ ꯁꯨꯃꯥꯏꯅ ꯉꯥꯡꯁꯤꯜꯂꯒ ꯑꯍꯨꯝ ꯂꯩꯍꯧꯋꯦ ꯑꯍꯨꯝ ꯂꯩꯕꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯈꯜꯍꯧꯕ ꯃꯁꯤ ꯇꯧꯕꯤꯒꯅꯨ ꯌꯥꯔꯤꯈꯩ ꯑꯃꯃꯝ ꯈꯛꯇꯪ ꯂꯧꯕꯤꯌꯨ ꯑꯗꯨꯒ ꯂꯧꯔꯒ ꯑꯃꯈꯛꯇꯪ ꯂꯧꯔꯦ ꯍꯥꯏꯕꯗꯤ ꯈꯨꯔꯥ ꯃꯥꯒꯤꯗꯃꯛꯇ ꯀꯩꯝꯈꯟꯕꯤꯔꯨꯔꯅꯨ ꯁꯤꯁꯦ ꯑꯩ ꯄꯥꯝꯗꯦ ꯍꯥꯏꯅ ꯈꯜꯂꯒ ꯈꯜ ꯂꯩꯕꯗꯁꯨꯕꯨꯗꯤ ꯃꯇꯝ ꯃꯥꯡꯂꯁꯨꯕꯨꯗꯤ ꯂꯧꯔꯤꯉꯩ ꯃꯇꯝꯗꯨꯗ ꯑꯃꯈꯛꯇꯪ ꯂꯧꯕꯤꯈ꯭ꯔꯣ ꯂꯧꯔꯒ ꯑꯃꯗꯨꯗꯪ ꯊꯝꯕꯤꯌꯨ ꯍꯥꯏꯕꯗꯤ ꯁꯤꯗꯪ ꯑꯃꯈꯛꯇꯪ ꯂꯧꯔꯦꯅ ꯂꯧꯔꯁꯤ ꯑꯃꯨꯛꯇꯪ ꯉꯥꯡꯕ ꯑꯗꯨꯒ ꯆꯥꯅꯕ꯭ꯔꯥ ꯌꯦꯡꯁꯤ ꯈꯨꯔꯥ ꯁꯤꯁꯦ ꯊꯝꯕꯤꯔꯣ ꯁꯤꯁꯦ ꯑꯩꯒꯤꯗꯤ ꯁꯣꯔꯠꯀꯠ ꯇꯣꯉꯥꯟ ꯂꯩꯖꯩ ꯁꯤ ꯁꯣꯔꯠꯀꯠꯅꯦ ꯑꯩꯒꯤꯅ ꯁꯤꯁꯦ ꯑꯃꯃꯝ ꯆꯤꯡꯕꯁꯤꯅ ꯅꯨꯡꯉꯥꯏꯕꯅꯦ ꯐ꯭ꯔꯦꯝ ꯁꯦꯝꯕꯒꯤ ꯊꯤꯕꯒꯤ ꯈꯨꯔꯥ ꯃꯥꯒꯤꯗꯃꯛꯇ ꯁꯤ ꯀꯛꯊꯠꯂꯦ ꯀꯛꯑꯦ ꯈꯤꯇꯪ ꯏꯟꯊꯣꯛ ꯌꯦꯡꯉꯦ ꯃꯥꯒꯤꯗꯃꯛꯇ ꯀꯩꯝ ꯆꯥꯟꯅꯗ꯭ꯔꯤ ꯈꯤꯇꯪ ꯆꯥꯟꯅꯍꯟꯕꯤꯌꯨ ꯁꯤꯁꯦ ꯌꯦꯡꯒꯦ ꯍꯥꯏꯔꯒꯗꯤ ꯋꯦꯕ ꯐꯣꯔꯝꯁꯤ ꯂꯩꯊꯕꯤꯔꯣ ꯃꯥꯏ ꯑꯋꯥꯡꯕ ꯀꯥꯏ ꯂꯩꯒꯦ ꯑꯗꯨ ꯌꯦꯡꯉꯒ ꯂꯁꯤꯟꯕꯤꯌꯨ ꯃꯥꯒꯤꯗꯃꯛꯇ ꯀꯩꯝ ꯈꯟꯕꯤꯔꯨꯔꯅꯨ ꯈꯤꯇꯪ ꯏꯁꯜꯂꯤ ꯃꯥꯒꯤꯗꯃꯛꯇ ꯀꯩꯝ ꯈꯟꯕꯤꯔꯨꯔꯅꯨ ꯁꯤꯗ ꯑꯋꯥꯡꯕꯁꯤ ꯁꯤ ꯑꯋꯥꯡꯕꯁꯤ ꯑꯣꯏꯗꯣꯏꯅꯤ ꯁꯤꯗꯒꯤ ꯑꯋꯥꯡꯕꯁꯤ ꯁꯤ ꯑꯋꯥꯡꯕꯁꯤ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯃꯥꯟꯅꯍꯟꯕꯤꯌꯨ ꯌꯥꯔꯤꯃꯈꯩ ꯑꯗꯨꯒ ꯈꯤꯇꯪ ꯊꯝꯕꯤꯔꯣ ꯑꯗꯨꯒ ꯑꯃꯅ ꯁꯤ ꯑꯩ ꯃꯥꯒꯤ ꯄꯦꯟ ꯇꯨꯜꯁꯦ ꯄꯥꯏꯔꯒ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔ ꯁꯨꯃꯥꯏꯅ ꯊꯝꯕꯤꯌꯨ ꯅꯠꯇ꯭ꯔꯒꯅ ꯗꯥꯏꯔꯦꯛ ꯅꯞꯁꯜꯂ ꯀꯛꯄ ꯑꯃ ꯉꯝꯃꯒꯅ ꯁ꯭ꯋꯥꯏꯁꯤꯗ ꯀꯛꯈꯤꯕ ꯑꯗꯨꯒ ꯁ꯭ꯋꯥꯏꯗ ꯑꯗꯣ ꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯍꯌꯦꯡ ꯈꯔ ꯁꯥꯎꯟꯁꯦ ꯈꯔ ꯂꯩꯍꯧꯕ ꯌꯥꯎꯔꯛꯄ꯭ꯔꯦ ꯑꯗꯨꯅ ꯂꯩꯍꯧꯕꯗꯤ ꯍꯥꯞꯅꯤꯡꯕ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩ ꯄꯦꯟ ꯇꯨꯜ ꯁꯤꯖꯤꯟꯅꯕꯤꯔꯒ ꯁꯤ ꯃꯨꯊꯠꯄꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯅ ꯑꯇꯣꯞꯄ ꯁꯥꯎꯟ ꯆꯪꯕꯁꯦ ꯆꯪꯉꯣꯏ ꯈꯨꯔꯥ ꯃꯥꯒꯤꯗꯃꯛꯇ ꯀꯩꯝ ꯈꯟꯕꯤꯔꯨꯔꯅꯨ ꯈꯨꯔꯥ ꯃꯥꯒꯤꯗꯃꯛꯇ ꯀꯩꯝ ꯈꯟꯕꯤꯔꯨꯔꯅꯨ ꯍꯧꯖꯤꯛ ꯑꯩ ꯄꯣꯠꯁꯦ ꯁꯥꯎꯟꯁꯦ ꯌꯥꯔꯦ ꯂꯧꯔꯦ ꯍꯥꯏꯅ ꯈꯜꯂꯦ ꯗꯕꯤꯡꯁꯦ ꯑꯗꯣ ꯑꯩ ꯁꯤꯁꯦ ꯅꯦꯝꯃꯦ ꯈꯤꯇꯪ ꯂꯩꯈꯠꯆꯅꯤꯡꯉꯦ ꯂꯩꯈꯠꯅꯤꯡꯕ ꯃꯇꯝꯁꯦ ꯑꯩ ꯁꯤꯗ ꯔꯥꯏꯠ ꯀ꯭ꯂꯤꯛ ꯇꯧꯔꯒ ꯑꯅꯤꯁꯦ ꯈꯜꯂꯦ ꯑꯅꯤꯃ ꯂꯩꯈꯠꯆꯒꯦꯀꯣ ꯒꯦꯟ ꯍꯥꯏꯁꯦ ꯑꯣꯗꯤꯑꯣ ꯒꯦꯟ ꯍꯥꯏꯁꯦ ꯀꯥꯞꯄꯤꯔꯣ ꯑꯗꯨꯒ ꯒꯦꯟꯁꯦ ꯑꯩ 9 ꯍꯥꯏꯒꯠꯆꯒꯦ ꯑꯩ ꯅꯝꯖꯔꯦ ꯑꯣꯀꯦ ꯁꯤ ꯊꯝꯃꯦ ꯈꯔ ꯈꯨꯔꯥ ꯃꯥꯒꯤꯗꯃꯛꯇ ꯀꯩꯝ ꯈꯟꯕꯤꯔꯨꯔꯅꯨ ꯈꯨꯔꯥ ꯈꯔ ꯍꯧꯒꯠꯂꯦ ꯃꯥꯒꯤꯗꯃꯛꯇ ꯀꯩꯝ ꯈꯟꯕꯤꯔꯨꯔꯅꯨ ꯑꯗꯨꯒ ꯁꯤꯁꯤꯒꯤ ꯑꯩ ꯑꯃ ꯍꯥꯏꯖꯧꯔꯒꯦ ꯁꯤ ꯄꯥꯏꯔꯤꯉꯩꯁꯤꯗ ꯁꯤꯒꯤ ꯃꯤꯇꯔꯁꯦ ꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕꯅꯦ ꯁꯤ ꯌꯦꯡꯕꯤꯌꯨ ꯁꯤꯗꯩꯁꯤꯗ ꯑꯩꯒꯤꯗꯤ ꯂꯣꯏ ꯈꯜꯂꯒ ꯂꯩꯕꯅꯦ ꯁꯤ ꯗꯤꯐꯣꯜꯠꯇ ꯁꯤꯁꯤ ꯗꯥꯏꯅꯥꯃꯤꯛ ꯄꯤꯛ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒ ꯁꯤꯁꯤ ꯈꯜꯂꯝꯗꯕ ꯌꯥꯏ ꯀꯣ ꯑꯗꯒꯤ ꯁꯤꯁꯤꯁꯨ ꯀꯔꯥꯏ ꯑꯃ 96ꯇꯒ ꯂꯩꯔꯝꯕ ꯌꯥꯏ ꯁꯤ ꯃꯌꯥꯝꯁꯤꯒꯤ ꯄꯣꯏꯟꯠꯁꯤ ꯌꯦꯡꯕ ꯍꯩꯒꯗꯕꯅꯤ ꯍꯩꯕꯁꯤ ꯆꯥꯎꯔꯥꯛꯄ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯕꯗꯤ ꯑꯩꯒꯤ ꯑꯣꯏꯅ ꯃꯌꯥꯝꯅ ꯁꯖꯦꯁꯟ ꯄꯤꯖꯧ ꯍꯥꯏꯔꯒꯗꯤ ꯁ꯭ꯇꯦꯇꯤꯛ ꯄꯤꯛꯁꯦ ꯀ꯭ꯂꯤꯛ ꯇꯧꯕꯤꯌꯨ
ꯁꯤꯗꯤ ꯇꯧꯕ ꯃꯇꯝꯗ ꯍꯪꯒꯄꯥꯟ ꯑꯃ ꯂꯩꯔꯤꯁꯦ ꯃꯥꯅ ꯈ꯭ꯋꯥꯏ ꯑꯋꯥꯡꯕꯗꯨꯕꯨ ꯀꯥꯈꯠꯂꯨꯔꯒ ꯃꯥ ꯑꯗꯨꯝ ꯂꯩꯍꯧꯅꯤ ꯑꯗꯨꯒ ꯃꯈꯥꯗ ꯕ꯭ꯂꯨ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯇꯧꯕ ꯑꯃ ꯀꯥꯔꯛꯀꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯀꯥꯔꯣꯏ ꯕ꯭ꯂꯨ ꯀꯩꯅꯣꯒ ꯃꯥꯒꯤ ꯂꯣ ꯑꯃꯒ ꯍꯥꯏ ꯑꯃꯒꯅꯤ ꯑꯗꯣ ꯑꯗꯨꯒ ꯑꯃꯅ ꯑꯩꯅ 48 dB ꯔꯦꯟꯖ 48ꯒꯤ ꯊꯝꯕꯁꯨ ꯌꯥꯏ ꯑꯗꯨꯒ 24ꯒꯤ ꯊꯝꯕꯁꯨ ꯌꯥꯏ ꯁꯤꯁꯤꯃ ꯑꯩ ꯑꯄꯥꯝꯕꯗ ꯁꯤꯖꯤꯟꯅꯕꯤꯔꯣ ꯑꯗꯨꯒ ꯁꯣ ꯀꯂꯔ ꯒ꯭ꯔꯦꯗꯤꯌꯦꯟꯁꯦ ꯑꯃꯁꯨ ꯑꯩ ꯊꯝꯕꯤꯅꯤ ꯚꯦꯂꯤꯁꯨ ꯊꯝꯕꯤꯅꯤ ꯑꯩꯒꯤ ꯑꯣꯏꯅ ꯑꯩ ꯁꯤꯒ ꯍꯥꯏꯖꯔꯛꯀꯦ ꯃꯔꯝꯗꯣ ꯍꯧꯖꯤꯛ ꯌꯦꯡꯕꯤꯌꯨꯀꯣ ꯄꯨꯔꯥ ꯃꯥꯒꯤꯗꯃꯛꯇ ꯀꯔꯤꯝ ꯈꯟꯕꯤꯔꯨꯔꯅꯨ ꯁꯤꯁꯦ ꯌꯥꯝ ꯅꯦꯝ ꯃꯥꯒꯤꯗꯃꯛꯇ ꯀꯔꯤꯝ ꯈꯟꯕꯤꯔꯨꯔꯅꯨ ꯀꯩꯒꯤꯗꯧꯕꯩ ꯅꯦꯝꯃꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯈꯟꯈꯤꯕꯗ 24 dB ꯊꯝꯕꯩꯅꯤ ꯑꯩ ꯍꯧꯖꯤꯛ 24ꯁꯦ ꯑꯩ 70 ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯄꯨꯔꯥ ꯃꯥꯒꯤꯗꯃꯛꯇ ꯀꯔꯤꯝ ꯈꯟꯕꯤꯔꯨꯔꯅꯨ ꯑꯗꯨꯅ ꯑꯩꯅ ꯁꯤꯖꯤꯟꯅꯗꯧꯕ ꯗꯔꯀꯥꯔ ꯇꯥꯕꯒꯤ ꯃꯇꯨꯡ ꯏꯟꯅ 90 ꯊꯝꯃꯁꯨ 120 ꯊꯝꯃꯁꯨ ꯌꯥꯏ 120 ꯊꯝꯃꯒꯅ ꯁꯨꯝ ꯌꯦꯡ ꯄꯨꯔꯥ ꯃꯥꯒꯤꯗꯃꯛꯇ ꯀꯔꯤꯝ ꯈꯟꯕꯤꯔꯨꯔꯅꯨ ꯑꯗꯣ ꯑꯩꯅ ꯍꯥꯏꯒꯗꯧꯕ ꯁꯤ ꯇꯤꯞꯁꯤꯃꯗꯤ ꯃꯌꯥꯝ ꯂꯧꯁꯤꯟꯕꯤꯌꯨ ꯁꯤꯁꯦ ꯌꯥꯔꯤꯃꯈꯩ 72 ꯊꯝꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯣꯗꯤꯑꯣꯒꯤ ꯚꯣꯀꯦꯜ ꯚꯣꯏꯁꯀꯤ ꯑꯣꯏꯕ ꯂꯦꯚꯦꯜꯁꯦ -12ꯁꯦ ꯑꯁꯤ ꯌꯧꯍꯟꯕꯤꯌꯨ ꯌꯥꯔꯤꯃꯈꯩ ꯑꯁꯤꯗꯒꯤ ꯌꯥꯔꯤꯃꯈꯩ ꯍꯦꯜꯍꯟꯒꯅꯨ ꯌꯥꯔꯤꯃꯈꯩ ꯇꯥꯍꯟꯕꯤꯒꯅꯨ ꯑꯗꯨꯕꯨ ꯌꯥꯝ ꯇꯞꯅ ꯉꯥꯡꯕꯗꯗꯤ ꯃꯁꯥꯒꯤ ꯀꯦꯔꯦꯛꯇꯔꯗꯨꯒꯤ ꯆꯥꯟꯅꯕꯗꯨ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯍꯣꯏ 24 18 ꯌꯥꯝ ꯇꯞꯅ ꯉꯥꯡꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯊꯝꯕꯤꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯥꯔꯤꯃꯈꯩ ꯑꯩ -12ꯇꯤ ꯌꯧꯍꯟꯒꯗꯧꯅꯤ ꯍꯦꯜꯍꯟꯕꯤꯒꯅꯨ -12ꯀꯤ ꯃꯇꯨꯡꯗ -11 ꯂꯩꯔꯝꯒꯅꯤ -10 ꯂꯩꯔꯝꯒꯅꯤ 9 8 7 6 ꯂꯥꯛꯏꯅꯤ -5 4 3 2 1 0 ꯂꯥꯛꯏꯅꯤ ꯑꯗꯨꯅ ꯃꯤ ꯈꯔꯅ ꯉꯥꯛꯁꯪ ꯉꯥꯛꯅ ꯀꯥꯞꯍꯟꯕ ꯌꯥꯎꯔꯛꯄꯅꯦ ꯑꯗꯨ ꯀꯥꯞꯍꯟꯕꯤꯒꯅꯨ ꯌꯥꯔꯤꯃꯈꯩ ꯍꯌꯦꯡ ꯊꯥꯗꯣꯛꯄ ꯃꯇꯝꯗ ꯀ꯭ꯋꯥꯂꯤꯇꯤ ꯑꯩꯈꯣꯏ ꯁꯥꯎꯟꯁꯦ ꯑꯩꯈꯣꯏ ꯁꯦꯒꯥꯏꯕꯗꯣ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ -12ꯇ ꯍꯦꯜꯍꯟꯕꯤꯒꯅꯨ ꯁꯤ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦ ꯃꯁꯥꯒꯤ ꯕ꯭ꯔꯣꯗꯀꯥꯁꯠꯀꯤ ꯑꯣꯏꯕ ꯁ꯭ꯇꯦꯟꯗꯔꯠ ꯑꯩꯈꯣꯏ ꯍꯥꯏꯔꯨꯔꯒꯗꯤ -12ꯇ ꯌꯧꯍꯟꯕꯤꯌꯨ -12ꯇꯒꯤ ꯌꯥꯝ ꯀꯟꯅ ꯍꯦꯜꯍꯟꯕꯤꯒꯅꯨ ꯍꯥꯏꯕꯗꯤ -3ꯐꯥꯎ ꯊꯝꯕꯁꯨ ꯀꯩꯁꯨ ꯋꯥꯈꯜ ꯀꯥꯏꯕ ꯅꯠꯇꯦ ꯑꯗꯨꯒ -6ꯐꯥꯎ ꯌꯧꯔꯁꯨ ꯌꯥꯏ ꯑꯩ ꯂꯥꯎꯕꯗ ꯌꯧꯍꯧ ꯌꯥꯗꯕꯒꯤ ꯍꯦꯟꯒꯠꯈ꯭ꯔꯒꯗꯤ ꯍꯪꯒꯄꯥꯟꯗꯒꯤ ꯑꯣꯔꯦꯟꯖꯦꯁ ꯅꯠꯇ꯭ꯔꯒ ꯔꯦꯗ ꯀꯥꯒꯤꯅꯦꯕ ꯑꯗꯨꯅ ꯁꯤ ꯄ꯭ꯂꯦꯇꯣ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯒꯤ ꯄꯨꯔꯥ -12ꯐꯥꯎꯗꯤ ꯌꯧꯗꯦ ꯃꯥꯒꯤꯗꯃꯛꯇ ꯀꯔꯤꯝ ꯈꯟꯕꯤꯔꯨꯔꯅꯨ ꯑꯩ ꯁꯤ ꯋꯥꯡꯈꯠꯄ ꯌꯥꯔꯤꯕ ꯑꯩ ꯁꯤꯁꯦ ꯑꯗꯨꯅ ꯑꯩ ꯑꯃꯨꯛꯀ ꯋꯥꯡꯈꯠꯆꯒꯦ ꯋꯥꯡꯈꯠꯄꯁꯦ ꯃꯌꯥꯝꯅ ꯁꯤꯗ ꯄꯥꯏꯔꯒ ꯁꯤꯁꯤꯗ ꯆꯤꯡꯈꯠꯄ ꯌꯥꯏ ꯁꯤꯗ ꯃꯥꯒꯤ ꯆꯤꯡꯈꯠꯄꯗ ꯅꯝꯕꯔ ꯊꯣꯛꯂꯛꯏꯁꯦ ꯑꯩꯒꯤ ꯑꯣꯏꯅ 5 dB ꯍꯦꯟꯒꯠꯂꯦ ꯍꯥꯏꯕ ꯃꯥꯒꯤꯗꯃꯛꯇ ꯀꯔꯤꯝ ꯈꯟꯕꯤꯔꯨꯔꯅꯨ ꯁꯤꯗ ꯂꯩꯔꯦ ꯃꯥꯒꯤꯗꯃꯛꯇ ꯀꯔꯤꯝ ꯈꯟꯕꯤꯌꯨ ꯁꯤꯗ ꯆꯤꯡꯈꯠ ꯁꯥꯟꯅꯕ ꯑꯃ ꯁꯤꯁꯦ ꯎꯗ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯃꯌꯥꯝ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯅꯥ ꯑꯃ ꯌꯦꯛꯏꯁꯦ ꯁꯤꯗ ꯀꯥꯞꯄꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯊꯣꯛꯂꯛꯀꯅꯦꯕ ꯁꯤꯗ ꯁꯣ ꯑꯣꯗꯤꯑꯣ ꯀꯤ ꯐ꯭ꯔꯦꯝ ꯍꯥꯏꯕ ꯑꯣꯗꯤꯑꯣ ꯋꯦꯕ ꯐꯣꯔꯝ ꯍꯥꯏꯕ ꯋꯦꯕ ꯐꯣꯔꯝ ꯀꯥꯞꯄꯒ ꯁꯤ ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯄꯅꯥ ꯆꯪꯉꯒ ꯋꯦꯕ ꯐꯣꯔꯝꯁꯤ ꯎꯍꯟꯅꯤꯡꯉꯒꯗꯤ ꯁꯨꯃꯥꯏꯅ ꯎꯍꯟꯕꯤꯔꯣ ꯎꯍꯟꯅꯤꯡꯗ꯭ꯔꯒꯁꯨ ꯌꯥꯏ ꯑꯗꯒꯤ ꯃꯥꯒꯤ ꯑꯣꯗꯤꯑꯣꯒꯤ की फ्रेमसे उहल्लोगे हागना साइट तौरदि मागी मरि चई मसै असा अन थोलरoi सी तौरगना उलग थोलकनी सी तौरकान अखोइना येक बखोपा मागी लेथबा लेखपलो यागनी अदो आई सी सुम येमदा खुरा मागी दम तकम खम आई सी से 796 थमजागे मैम तग यंगबिरो खुरा मागी दम तकम खम सी सु 24 द लै अदो आई 60 दम थमगे यंगबिरो खुरा मागी दम तकम खमबिरो नो आई 60 का थमिन कनो 70 आई एम सिने 48 कसी मरम मरता आई दका तारगा सिने दो 60 द 70 आई 70 आई एम 72 सिना आई एम सिने ग लेगी वना अरो 72 थमे कइनो दा म्यूजिक की हेंग लाक मतम म्यूजिक से यारी मखै माइनस सिपगी सिदा येंग दगना 60 दी येंगना -30 स्वाइ से असि स्वाइ दगिना 24 बॉक्स द म्यूजिक लाकनेबा थंबिगदबा आई म्यूजिक याम कन हेंगदनबा याम कन वांगदनबा याम कन सुनियमदनबा स्वाइ द म्यूजिक फोली हाई होई इफेक्ट नुसित कुंबा खोंगते मखोंसिना अनिम्बा स्वाइ 42 स्वाइ द थंबा यारी मखै अदो अप डाउन दि लाकनी को अप डाउन दि खैना दका ताबदि मुतुंगिना खैन सेंबिगदबने सिसिमा म्याम कौबिदनबा तौबिरो अदुगा आई प्ले से तौरिनदा -12 यौद्रे मागी दम तकम खंबिरोनो नेमे अदु लेग आई दी शॉर्टकट कंट्रोल ए कनो शिफ्ट ए द थमे माहाई ऑडियो गेन जे आई 10 हफनजरे 10 अमता हचले वांखले खुरा मागी दम तकम खंबिरोनो तो खुरा क्वाइ वांगबसिना हंग पांसिना -12 यौरे सिरगदि आगी लेवल से यारे खले खुरा मागी दम तकम खंबिरोनो हाइदि 18 गी मखादसु यौद्रे मथक्तसु लेरे -12 बौग लेरे हाइदि ताबदा कोइ ओवर चटरो अदुना सिमा खोगी ताब नुंगाइगदो पोट हाइबदो ओइरानी मागी दम तकम खंबिरोनो